Manipur Diary ki Seireng singbu koidana tabiriba miyam punamakpu Manipur Diary na kok nong na khurumjari. Ngasi amuk pujarakli Manipur Diary na anauba Seireng ama Seireng ki maming Ningtamba. Karino Ngamdraba Punsi na Ningtamba pamjaba mangphang naroidaba manglan gumani. Ikai khangdaba maithong duna Punsi gi maman kadai phawba khangani. Achumba koithi thiriba midudi isana isada ikai jabani hek thangmada khongthang do aranba gi maikaida. Punsi se sumang lila nate mapa mama macha ipu event saraga noklaga loigadaba. Ahang mapuksigi mapu kanano Ejat leina hingba yaudra su yai khangadra masibu leiba yabra wana tansinjaduna hotnajaduna thabak waina onthokpa atangba pholduge amitra thaksaba chaning tana punsi lila sanajaba mido ejat leibane ikai khangdabana ejat leibaro ejat leitabana ningtambaro Karibu Ningtamba kaupungi. Ningtamba masibu hekta kwatpa yaba khoniro. Ningtamba pamjaba ningthem. Miyai mamangda khongoi biraga mangak samda thaurina punsin bikhiba mapu saba hudoi singdura. Isam samna lagumsi tarai Ningtambabu Huran yu thaksillaga nongmadi liver mangkhigani. Ngasidi Huran thabak suba numitni punamakki yaifaba oinaba. Ningtamba pamba mahakti aranba khongthang su yadaba. Asumba iphongba su yadaba. Huran thabak suba numitni Thamoigi ahoba segaiba semjinba leppa yadabani ijat leina hingnaba thagachari pungning thogat pibo oina channel asibu like amadi subscribe tawiu amasung share with friends and relative thagachari